Imes Paodam yang tabiri ba khwai punamapu Reena Naorem na taram na okchari ngasigi maruiba pauda. Numit nini satharakhiba cultural cum literary meet 2019 ngasi loisinbagi thoram pangthokre. Manipur da miyam gi ahanba lengak laikhiba numit National Day thoram pangthoknakre. Loinana Ani Suba Thado Open Football Tournament 2019 ngasi dagi hokre. Mapungwaiba paumu pizari. Manipur University Culture na lamdam masigi fajaraba culture malemda masak thokna khanghanbada mateng pangba ngamlagani haina Manipur gi Rajapal Dr. Nazma Heptullah nangasi Manipur State Film Development Society gi Auditorium Palace Compound da University asina sinba Cultural cum Literary Meet 2019 loisinbagi thoramda athoiba mitungi warolda Rajapal na phongdokre. Numinini chumna satharakpa Cultural Literary Meet Aduda Art and Culture ki Minister L. Janta Kumarna Thoromapu amadi Education Minister Thoksom Rati Shyamna Thoidokpa mitung oike. Rajapal makha taraduna haikibada numinini satharakliba cultural cum literary meet asina soidana lamdam masigi fajaraba nat ki oiba lairiba sing masak thokna malemda utpa ngamlagani. Lamdam masigi mahusadagi leijaraklaba fine arts, indigenous sports, literacy amasung martial arts masak thokna puthokpa ngamlagani. Manipur University of Culture ase amata ngairaba state asigi tanglaba lanamani aduga University asana state asigi inakulaba cultural heritage ngak senduna thamnaba amadi yokhatnaba sangsilliba thabak sing ase government ki cultural policy singi manung chanba ase thagatningai ni haiki. Governor makha taraduna Manipur miyamgi itihas amasung chanabina mafam kayadagi miyoi singi pukning chingchilli aduga Manipur asi apikpa state ama oirabasu miyamna thoidokna khangbidriba sarga amani haiba yai hairaduna Manipur asigi thabak thorom sing asi hena masak khangnanaba English amasung atopa lon singda ithoknanaba apilsu miyamda tauke. Manipur lengakna ningol chakobagi suti oiba numita All Manipur Working Journalists Union Amju gisu numit aduda suti numini haina lauragani haina union asigi General Secretary Khwairakpam Naubana Thadoropa Cherolamada Fongdorakli Cherolasina hai handak chahigi oina ningol chakoba numit asi mitei thabanda chamamnaba lerabasu Manipur lengaki CAD na thokiba holiday lista yauriba October gi chechat kuntrada numit asi general holiday oibana Amjugi oinasu numidasi suti numit oirgani. Numidasida Manipurda leiriba pauchegi thabak tauriba farm singna ningol chakauba pangthoknabagi damakta suti oirgani hairi. Committee of Civil Society Kanglaipak CCSK na sindunangasi Imphal gi GM Hall Manipur gi Puwarida miyang yahan balengak leikiba numit thoram pangthokre. Thoram aduda CCSK gi President Jitendra Ningomana haiki kumja lisingamaga chamapal nifuga Nepal gi October gi chaichat taraga Nepal ngasi gi numida simaktada Manipur asi masana masabu lengak chabagi assembly phangkiba numini numida dugi ayupung Nepal minitara manga chatpada Darbar Hall da Mikhalda karaklaba miyoi nifuga mapal na assembly da phangki hairiba numida sida lamdam asigi kana gisu mikha pondaba aduga Maning makha tamba lebak ama oirami haiba du takle matam aduda Mikhalda karaklaba sing adubu lining lolda amadi ethnic group da tonganba thamkhraga apunba Manipur gi saktam ngangnanaba honakiba adugumba numitni adugumlaba numit adu ngasi kumja English ngani taraga mapal Europa sida khwaidagi maruoiba period ni haina CCSK na khali Masigi maramdi huji Manipur da tongan ba ethnic group kaya na magi oina tongan ba masa gi mafam kallaga tokhai tana ba honarakba asimak CCSK na yaning de aduna aikoi masel amata oina punsin bagal oina na tungi mirol kalhauda ba yade haibagi wakhalonda maru oina ngasigi mifamasi pangthokpani haiki
मखोन याम फजब पोसक अमने आने पुथोक तारगसु कमन ओइनि हिंमिनेरिबा अतोबा इतने ग्रुप मैमदा सेथिंग सैना पिएबा मलमदि कगिनो हाइबा मतमदा मखोइना हाना मंगलम चता मखोइना लाउगिबा डिमांड मयाम सिंगदो अदुना मरम ओइदना मसिगी पोसी अरान मपोट अमु ओइ हाइबदुने अदुना अखोइगी मरुना तंपाक लेबिरिबा लेमहोरिबा अखोइगी लूप खुदिंग मंगना इतने ग्रुप खुदिंग मंगना मदुगी माइफिन लेगनी हाइबदो अखोइ हाइदि अखोइना हाइजिरसि मरुना कमिटी ऑफ सिविल सोसाइटी कंगलैपाकी माइकेदि अखोइ अपुनबा मनपुर Amaromda Coalition for Indigenous Rights for Campaign na sindunangase Utra Sanglen Sana Konungda Ningthau Lesemba Sana Zaubana Mayai Tangbal Lauduna Manipur gi Puwarida Miamgi Ahan Belenga Laikiba Numit ing Lisingamaga Chamapal Nifuga Nepal October Taraga Nepal bu Ningsingduna Numidasibu Manipur National Day Haina Pangthokre Thoromaduda Ningthau Lesembana Fongdokibada Anglo Kuki War Tokiba Late Aduga Puwari Bulana Ifam Tokte History Habasi Sengna Legadabani Matamaduda Churchan Maharas Yaningdaba Kongjai Singna Komjalaga Ningthau Kubam Munabagilan Chatakibani Aseng Balanate Kuki Haiba Mioi Kanglo Leramde Aigi Wakalonda Tonari Basi Nuaijade Aigi Haiba Tadolaga Ekoigi Haiba Sida Wangangsi Aduga Purup Masel Gimarakta Pangalni Kuki gi Nagagi Mitei gi Haiba Leheningte Haiki Thoromaduda Kuki Organization for Human Rights ki Chairman Dr. Rukim GP Women's College ki Professor Abdul Hakim Saha Social Activist Y Lurhar Rongmai Lukam gi Advisor Pandit Kolmai Aduga CCS ke gi Tijendra Ningomana President Member Sing Oiki All India Congress Committee ki President Oiribi UPA ki Chairperson Sonia Gandhi bu Haryana ki Chief Minister Manohar Lal Khatarna unparliamentary oiba chawkhataba wangang wata ngangkhibagi mayokta ngasi Manipur Pradesh Congress Committee gi Congress Bhavan mamangda wakarmi phangduna protest tawbaga loinana Haryana gi Chief Minister Khatar gi effigy mai thakre Hanagi Chief Minister oibobi amadi MPCC gi President gaikhangamna luchingduna Congress gi luchingba amadi karmi kyana wakarmi phamaduda tongan ba placard sing CM Khatar say sorry to Sonia ji for your indignant remark. Haryana CM Khatar is Ibitija Sam Haryana CM Khatar withdraw the unparliamentary remark by Haryana CM against Sonia Gandhi President AICC Haiba Wai Singh Iduna Paiki. Wakan mi famatuda oibobi na fongdokibada Haryana gi Chief Minister Khatarna Sonia Gandhi bu unparliament oiba wahiwata sizinaduna Sonia Gandhi bu koithithiduna achoba ching ama tawtholaga yengbada uchi asiba oina leiramle haiba unparliament oiba wangang asi MPCC na condemn tawi Haryana gi CM na Sonia Gandhi da lankhre soikhre haiduna apology tawgadabani haiki MPCC ki President Gaikhangam na fongdorokibada unparliamentary oiba wangang sangang amadi Kadem nabagi mawong ngang kibasi condemn tawi yamna tuna Sonia da apology tawgadabani asigumlaba wangang asi masagi leadership leijadaba thawongni luchingba amana ngangadaba wangang nate haiki wakan mi fam lingaida CM Khatar gi Fiji mai thana naba puthorokpada hanadagi mafam aduda senduna leramba police kangu amana Fiji adu munduna pukraba matungda amuk hanna baban manungda mai thakibani hairi all over India the condemn to go in Manipur Pradesh Congress Committee issue condemn to in the highest form da nam khaili da nuai ta ba ya wahi mata to condemn to go no na high chief minister Haryana chief minister adu nam ek adu amri wahi adu condemn to go no na ram thuna madam Sonia da apologize to lanjare Kana lejadraba mama natragana mapa lejadraba angang nupi masa singi home oiriba backward development service BDS children kakching somnang lekai leiba thawai kanbalup kakching wairina chengchini amadi asa thak sing tengbang pikre thawai kanbalup kakching wairi gi president L Romeo na fongdorokpada kana lejadraba mama mapa natragana lejadraba nupi masa singi home asida leiriba angang singbu minung siga loinana makoigi no makhatangi oirabasu chana thagnanaba cheng chini hawai na singba polam sing ase angamba mateng pangbani aduga thawai kanbalu ki maruoiba pandam kana leijadraba tola taraba singbu tengbang duna punna hingminnabagi pandam makhada tengbang polam sing pibani phongdokhi
kana lejatraba mama natragana mapa lejatraba angang nupi macha singgi homda thawai kanba lop kaksingna tengbang pirambadasu homgi maiketigi thawai kanba lop kaksingbu thagatpasu phongdokki Lupa lak marifu nithoi rongi oigadaba brown sugar heroin number 4 amadi WY tablet sing fagat pangamkre ngarang numidang wairam pung mga minit tara taba duaida akang naba pao mo fangbadagi kudeng dabi de leiba taranithoi suba Assam Rifles ki permanent motor vehicle check post ta taranithoi suba Assam Rifles ki kangbuna more rom dagi thorakpa eco van ama check tobada brown sugar packet taraga mathoi heroin number 4 packet tara amadi WY tablet packet taruk yaurambadagi gari adubu thorakpa mioiga konana phagatkhre Pagalaba mioy adudi MD Azmir Ali chahi kunmapal aduga apokpa MD Liat Aliop Komido Umang Lekai Pangai Yangdong Imphal East tagini mahangna puramba brown sugar ado 132 gram mamalna lupa lak kutngani palonggi oigini heroin number 4 na gram chamaga kun mamalna lak yangkhai ga lising ni furongi oigani amadi WY tablet na piece lising amaga chani mamalna lupa lak ahunga lising humfurongi oigani haina Assam Rifles tagi phangba pawomana hairi Fagalaba mioy amadi polam singa konana ngarang numidang athengbada More Police Station da Kusinakre hairi Kha Manipur College Kakchingi Teachers Day Celebration 2019 ngasi college asida pangthokre thoromaduda Kha Manipur College Kakchingi Principal P Raghu college asige Physics Department ki Head M Sanaton amadi Education Department ki Head Dr N Subhasandra ahumna daista phamki thoromadugi sarwama oina oja singda mahiroi singna khudol tamki Sinmi singi hakki damakta lepa leitana chahi taragi mathakta thabak tawraliba amadi society asigi tongan tongan ba thabak su tawjariba Consumer Affairs Food and Public Distribution Laborers Welfare Association Manipur da phongba pauchi singi khuthangda mingchathiba yaba mawongda all jiribam Local Labor Union AJLAU kauba lup amana lana pau sandorokpa sei laibak thibani maramaduna Association asibu mingchathian bagi damakta masida chenariba khudingmaki mathakta ainggi oiba chapchaba thabak laukalagani wafam asinga si Manipur Press Club ta pangthokpa paugi mifam asida Association asigi Assistant Secretary Manitomba Miteina paumisingda phongdokibani Mahana makata na haike sinmi singi organization amadagi atopa organization amada masagi khudong chaba yengduna yaukibada CAF and PDA WA na athingba amata leite madu masagi hakni aduga tawbatabu niyam chumna yawba tabani aduga JLLU haiba taragadi union atu da yawriba miyoi sing oifam thokpani adubo hariba union atu da yawriba miyoi sing adudi ayambana non local ngaktani miyoi khara CAF and PDL W da level de A dagi toklaga makhoida yawre haiduna claim tawriba miyoi sing adugi tangkhai fawbada ikhoigi member oidri oire haiduna claim tawriba makhoi khara dusu haujik profession parent manungda leiriba register number oidriba amadi membership ki form thajilamlaga ikoina lausindriba miyoi singna ayambani association asi michang mikhai naiba sinmi singi lupni haina sandokliba si aranbani aduga michang mikhai nairibadi contractor na hojik FCI FSD amasung railhead jiribamda thabak suriba sinmi singda henna nungsi handana ba manana ba khusumman pide aduga khaibung tana na ba seli aduga sinmi singbo khaibung tana ba seli ba authority gi mathakta sinmi miam amata oina punsinduna thabak tawminaga bane mauta AJLLU gi mioi kharana contractor gi thausil manba mawongda chatharliba thawong ase sinmi khunai gi damakta khwaidagi laibak thibani hainasu phongdoke ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯗ ꯏꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯥꯏ ꯍꯦꯛ ꯑꯣꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀ꯭ꯂꯦꯝ ꯀꯌꯥ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯀ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯂꯣꯀꯦꯜ ꯂꯦꯕꯔ ꯌꯨꯅꯤꯌꯟꯒꯤ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯏꯕ kaya ama inabot si kaya ama lebedagi aikoina masi aikoigi claim adu tathokibani Numit mangani ki khongchatta Philippines ta lagliba President Ramnath Kovind bo ceremonial reception pikre mahana lebaga dugi President Rodrigo Duterte kasu warisana ki hairi aduga President Kovind na liver transplant patient amasong Mahavir Philippines Foundation gi kanana ba fangada ba singasu unagadawri
Philippines India Business Conclave amasung 4th Asian India Business Summit tasu President Corbyn saruk yagadawre. Indian community ga unadringai mamang da President Corbyn na Quezon City da Mahatma Gandhi ge mitam ama hangdokani hairi. India na yumthangnanaba leminariba lebak singa ingna singna tangdu leitana leminanaba honarani aduga kihalakpa singbo thengnanaba marumapang singa loinana Lanmina Tabak Junction Minagani Haina Army Chief General Bipin Rawat na Haikre Wapamasi Delhi da Pangtokpa Mari Raksoba Defense ki Conclave Wangang bada Bipin Rawat na Haikibani Navy Chief Admiral Karambir Singh Su Conclave aduda saruk yaraduna Haikibada Piracy Gumbalaba Samudra da Kihalakpa Lairibasi Kosamnaduna Thengnamina Batai aduga Indian Ocean region da Wakal Manaba Singh Punna Thengnamina Batabani aduga Prime Minister na Pukhalakpa suggestion is mangagi wafamna guide ohenba yagani aduga S5 adudi samam ikai khumnaba sambat warisanaba aduga sadyo mateng pangnaba santi ingthaba amasung samedi yaifanaba haibasini Army Chief Rawatna haikibada lanmibu mathongna maringjel hakot ke harabadi afaba training piba mathau tai haiki sanabi pauda Thadau Students Association TSA Technopol amadi Chandel na Sinduna Anisuba Thadau Open Football Tournament 2019 ngasi Technopol District ki Molnoi area playground da haudokre. Tournament na sige ngasi haudokpagi thoramda Manipur lenga ki Water Resources Department amadi Youth Affairs and Sports Minister Letpau Haukip na athoiba mitunglen ADC Chandel ki Vice Chairman S Tongpau Martina Thoromapu Greenland Hospital ki proprietor Dr. Jamlal Haukip amadi DSP Technopol SL Kamkohau MPS na akagnaba mitunglen sing amadi Thadau INPI General Headquarters ki President Lamintang na chief host oina saruyaki apunba team tarataruk saruyaduna chathagadawriba tournament na sige ngasi sanakhiba opening match ta Thadau Students Association TSA Chandel Technopol amadi Lamjau FC na lamba taunaki match aduda TSA Chandel Technopol na Lamjau FC bopanjal anishono da maithiba pikre tournament na sige hayengi match singda pool A da Kwarlon versus Mayo B aduga pool B da Palel FC amadi Mayo A mathangsina hanba amadi anisuba match singda lamba taunagani hairi Maipo Soccer Youth Development Organization MSYDO Laiching Maipo na All Marine Sports Association Amsagi Mideng Makada September 3 gi hauduna Satharakiba Taraganipal Suba 7-man Soccer Tournament 2019 ngasi Technopol District ki Laiching Maipo Playground da Loishin Craig Punna team humfuga Nepal Saru Yakiba Tournament adugi winner Chothe Baptist Church Association Youth Department CHBC AYD na oikre aduga Haikru Tampag Youth Club HYC na runner oikre ngasigi sanakiba match da team ani na apiba matam gi manungda goal amamam chanaki aduga HYC gi goal adu and George na kunmapal suba minita aduga CHBC AYD gi goal adu na PR lungam na kuntra suba minita chanki apiba matamda team ani magna thoinaba ngamdabadagi tie break kaunabada Chothe Baptist Church Association Youth Department CHBC AYD na goal ahum chanki aduga Haikru Tampag Youth Club HYC na goal ani khaktamak chanduna Chothe Baptist Church Association Youth Department na winner oike tournament loisinbagi thauramadu da ke Kodun social worker na athoiba mitung Pipa Matthew Dangswa SOPWD Technopol Division na Thauromapu amasung Major Deban 26 Sector Assam Rifles na akhanaba mitung waina saruyaki tournament na sige winner da lupa lising ifu amasung runners na lupa lising kontra gi mana piki Aroibada maroiba pau umhana pijari numit nini satharakiba cultural cum literary meet 2019 ngase loisinbagi thoram pangthokre Manipur da miyam gi ahanba lengak laikhiba numit National Day thoram pangthoknakre loinana ani suba Thadau Open Football Tournament 2019 ngasidagi hokre masigi damaktari MS Paodam loisinjari miyam bo mohna khurumjari